Taranithoi suba Manipur Legislative Assembly gi Nongju meefam lakliba July gi tang 15 dagi houraga August gi tang manga faoba chatharagani hairi. Numit taranithoi gi oiba section asida sitting taramathoi leigani. Nongmaijing Numitti section leiroi loinana. Mamanga mannadaba mawongda handakti thangja numita sitting leiragani hairi. Speaker Th Satyabrata Singh na chair loba Chief Minister N Biren Singh yauba Sagolsen numita famkiba Business Advisory Committee BAC gi meefam amana session sitting gi provisional calendar laptop kibani hairi. Ngasi Jiribam District Jingdong Lekai Dalaiba DC Office Complex da District Administration Jiribam na sinduna miyam gi numit ki thauram mapung fana pangthokri. Thauram madu da Jiribam da laiba Government Department sing na saruk yaki. Thauramga mari leiroi Jiribam gi Deputy Commissioner W Malemnganba Chinglai IAS na Paumi Singh da hai Manipur gi atopa district sing da miyam gi numit pangthokpagum Jiribam gi oina sungasi pangthokpani. Thauram madu gi manung chana vaccination camp amasu pangthoki. Old age pension, horticulture, PMJY, CM gi haksel card na chingba kaya gi maramda miyam gi sumamut tana khanganki. Ngasigi thauram madu da Jiribam gi SP KSO Ravi Kumar, IPS Additional SP Fimate, District Information Officer N Biren Singh, PHED gi EE W Ananda Kumar Singh, FSPDCL gi DGM NG Kiran Kumar Singh amadi PWD gi EE N Ravi Singh na chingba officer sing saruk yaki. Chahi asigi pangthokiba High School Living Certificate ISSLC examination amadi Higher Secondary School Living Certificate ISSLC examination da mark wang na fanglaba amadi mai paklaba Tongan Tongan ba Moreh gi hairi singbu taram na opagi thauram amang asi pangthokre. Felicitation cum blessing prayer koba thauram adu Moreh da laiba Hill Travel Council HTC gi conference hall da pangthoki. Huki Students Organization KSO Moreh Block na Liaison Turf Ground Moreh gi Proprietors Saiboy Haukip TK Minlal Microfinance Enterprise Moreh gi Proprietor Minlan gi Matenga loinana pangthokiba thauram aduda ZEO Technopol Shokholun Baite KSO Moreh Block gi President Sasang Hmar Hill Travel Council gi President Victor Lhungdim yauna Moreh da laiba Tongan Tongan school sing gi Principal Headmaster amadi oza sing su saruk yaki. Tungda thauram asiga mari leiroi Class 10 examination da Moreh da laiba school singi manungda top taragi manung chanba ngamkiba amadi mai paklaba hairi sing da KSO Moreh Block ki maikaitagi momento yauna certificate sing piduna ikai khumnaki.